ngasisu yamna interesting oiraba Sir Nikola Tesla ge samlapa wari macha ama puduna laksari mayam video si loi phoyeng dio Sir Nikola Tesla Croatia ge Smiljan khungangda July ge tang tara ing sok lising ama chanipan yangkhai ga tarukta tebang do khongdarakhi mahaki mapa ge mamingna Milutin Tesla kawi Sir Nikola Tesla ge mapa si laidi amna haksina loba lamjing puren ama oirami mahaki mama ge mamingna Duka Tesla kawi Sir Nikola Tesla asi Matim manau manga ge manungda mahakna mari subani Sir Nikola Tesla Austria ge mafam ama oiriba Graz ki Technical University da school tamlami masigi matungda University of Prague da college tamthaki sahi ahum khakta Sir Nikola Tesla 4-year term loisinki mahak angang oiringai dagi anaba amagi mathangda anaba atungmak mayong rakhi Tesla asi mayam ga manadaba itop topa gun chen bahai batu oiki mahak karigumba posak amagi maming hekta baga mahaki wakhalda posak adu kamaina puthorakpano masidagi henba puthokpa yaba kari laibage haiba asida yamna kana nainaba horakhi so lisinga masanipan humdra mangada Austria gi mafam ama oriba Graz ta Austrian Polytechnic ta Sir Nikola Tesla maming chanki ahan ba sahida first year da Sir Nikola Tesla na grade 1 na phangduna exam adu pass tawki mahak masagi makongna integral calculus asi irailain hotbang amlambi maram asina oja punamangna mahak asi aranba pambai sizinaba oigani haina thajahanki ani suba sahida Nikola gi scholarship adu masana manghanki mahak gambling da laisuba misaka mahaibu oirakhi ahum suba sahi yorakpada mahaki tuition gi paisa punama gambling hariba masana asida thadaduna manghanki parikya gi matam laglaba phawbada Sir Nikola Tesla asi karigumba amata exam gi haidana hona kibul laite maram asina third year gi last semester da grade amata phangbang amkhide maram asina university adu da maha graduation tawa phangkhide ingshok lising amaga chanipan humdra da engineering amasung physics da degree amata yaudana tamthaba horakhi ingshok lising ama chanipan marfu gumari da mahak America da sakhi Edison machine work hariba mafam asida Thomas Edison ga numik kharani gi thabak tawminaki mahaki wakhalona karigumba pot ma puthoktingai mamangda mahaki khongnoi singi mateng dagi mahak finance ki phampai ki amasung mahaki wakhalol aduda pot thaba yonba horakhi Tesla na laboratories amasung companies khara New York shahar da lingkhatkhi amasung electrical amadi mechanical device kaya ama mathang china puthorakhi mahaki alternating current induction motor patents ingshok lising ama chanipan marphuga nipan da Westinghouse Electric Corporation na license piki masina maram oiraga Tesla gi company da achauba senfam ama lakhanki Sir Nikola Tesla na mechanical generator amasung electrical discharge strip ta mathang experiment tawba hauki mahangna wireless control board amasu sarammi ingshok lising ama chanipan maitra gi sahida mahaki wakhalol adu lokhatkhi amasung worldwide wireless electric power distribution na mahaki high voltage high frequency experiment adu New York amasung Colorado Spring da tawhanki practical oina mahaki idea asi ulaknabagi damak Warden Cleffe Tower project da thabak tawba horakhi mahaki thabak adu mapung phadringai da sen puthaki Warden Cleffe Tower project ki matungda Tesla na anawa pot puthoktuna mathang experiment tawba horakhi mahaki paisa ayamba experiment atu da thathakibana Tesla hotel gi bill gi paisa hawa pi bangam lakhide maram asina New York ki hotel singda mathang saklotun leirakhi Tesla asi New York City da ingshok lising ama champani fugo humdoi gi January gi tang tareta taibung pan thadokhi Sir Nikola Tesla na AC current Tesla coil remote control induction motor Tesla turbine wall wireless system kaya ama mathang china puthoklamki tawigum sung mahakna tawbiramliba mayam asigi credit ti amata phangkhide Tesla asi hojik phawba kana amata sakhangbiba tawdana maromda amasung yamna lairana siba haibatu oiri adubu mahak niyoibana prithvibi asida yamna nungaina kunda haunabagi wakhal khalamba misak amadi oiri science ki puwari da losinduna thambikhraba thoido hendokna haisinglaba asengba hero ni Sir Nikola Tesla